आकाशवाणी इम्फाल नोलिनी देवी पाउ पाजरी अहनबदा मरुइबा पाउ मणिपुर विधान सभा की तरुकनी चनब नुमितंग असि तोंगान तोंगानबा विभाग सिंगी डिमांड फॉर ग्रांट्स तरेट खनदुना पास तौनबा होनगनी सिक्योरिटी फोर्स न थिउंबगी थबक चथबदा लालौबा अमा यावना हुरान सिंथीदा चेनबा मियोय अमसु फागतखरे अमिसुं साइंस अमसुं टेक्नोलॉजी मंत्री डॉक्टर जितेंद्र सिंह हाइदी अवांग थाकि विज्ञान की पोलम सिंगना लेबाक अमगी नेशनल सिक्योरिटी दा अचौबा थौदांग लौरी मणिपुर विधान सभा की तरुकनी चनब नुमितंग असि तोंगान तोंगानबा विभाग सिंगी डिमांड्स फॉर ग्रांट्स तरेट खनदुना पास तौनबा होनगनी डिमांड सिंग अदुदि इन्फॉर्मेशन अमसुंग पब्लिसिटी मेडिकल हेल्थ एंड फैमिली वेलफेयर सर्विसेज कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन एडमिनिस्ट्रेशन ऑफ जस्टिस सोशल वेलफेयर डिपार्टमेंट टूरिज्म अमसुंग साइंस एंड टेक्नोलॉजी नी राज्य की तोंगान तोंगानबा जिला सिंगी चिंगनबा मफमसिंगदा सिक्योरिटी फोर्सना थिहुंबा अमदी एरिया डोमिनेशन की थबक लेपतना चथरी मणिपुर पुलिस कंट्रोल रूम थोप चेरोल अमना हाई सिक्योरिटी फोर्स की कांगबुदा ngarang इम्फाल ईस्ट जिला की मनुंग चनबा चौवंबुंग खुंजाउदगी प्रिपा की मियोय अमा फाकी मखा ताना इम्फाल वेस्ट जिला की मनुंग चनबा लाइफम खुनौ मयाय लिकायदगी खुलाइगा कोनना मियोय अमा फागतकी मंगोंदगी .32 की पिस्तौल अमा मैगजीन अनि नोमई मरु तरा मोबाइल फोन अमसुंग आधार कार्ड न चिंबा फागतबा ngamki अमरोमदा सिक्योरिटी फोर्स की कांगबो अमना ngarang कुमलंपाक स्पोर्ट्स कॉम्प्लेक्स दगी कानी किलोग्राम अमा खरा हेन बगल लोइनना मियोय अमसु फागतकी निमित असिमक्तदा मोरे की यूको बैंक की बिल्डिंग दगी पोचै हुरानबा होनरंबा मियोय अमसु सिक्योरिटी फोर्स न फागतबा ngamki ह्यूमन एंड एनवायरनमेंटल साइंसेस की लमदा खुमंग याक्सिलकपगी मतंगदा मालेम की ओइबा मिफम अमंगसी मणिपुर यूनिवर्सिटी की ऑडिटोरियम दा पांगथोकनी मिफम असी मणिपुर यूनिवर्सिटी की स्कूल ऑफ ह्यूमन एंड एनवायरनमेंटल साइंसेस राज्य की डायरेक्टरेट ऑफ एनवायरनमेंट एंड क्लाइमेट चेंज INA वार म्यूजियम कम लाइब्रेरी मोइरांग आर्ट एंड कल्चर विभाग इंदिरा गांधी राष्ट्रीय मानव संग्रहालय भोपाल न पुनः सिंधुना पांगथोकदबनी इंडिया मेट्रोलॉजिकल डिपार्टमेंट इम्फाल सेंटर न हाइदी राज्य की तोंगान तोंगानबा जिलासिंगदा लाक्लिबा नुमित मरीनी असिदा अखाकराव यावना नोंग चुगनी जिलासिंग अदुदि तमेंगलोंग सेनापति इम्फाल वेस्ट इम्फाल ईस्ट नोनी अमसुंग बिष्णुपुर जिलानी अतई जिला खरदना लाक्लिबा नुमित मंगानी असिदा नोंग चुरबा याई हाइदी मियामना तेगलक तुरकपा याबा उवान चिंबगी मखादा लेतनबा दरकार लेतना चथोक चसिन तौदनबा अमदी सरकार न थोकपा एडवाइजरी सिंग मपुंग फाना ngakna चेतनबसु जिला सिंग असigi डेप्यूटी कमिश्नर सिंग न थादोरकपा चेरोल सिंग न खंगलकली ताबिबा पाउसी आकाशवाणी इम्फाल दगिनी साइंस अमसुंग टेक्नोलॉजी मंत्री डॉक्टर जितेंद्र सिंह हाइदी हौजिकी मतमदा तोंगान तोंगान बलेबाक सिंगना लानगी लालोंग याप्र मतमदा विज्ञान की ओइबा हाइटोय सिंथोइबा कया मयेक सेंगना उबा फंगले अवांग थाकी विज्ञान की पोलम सिंगना लेबाक अमगी नेशनल सिक्योरिटी दा अचौबा थौदांग लौरी न्यू दिल्ली तंगारक पांगथोकीबा अल्टरनेट मीडिया कॉन्फ्रेंस दा वांगांगबदा मंत्री नहाय स्पेस न्यूक्लियर एनर्जी आर्टिफिशियल इंटेलिजेंस अमसुंग खुमंग चौक्सिलकलबा विज्ञान की थिजिन हुमजिनबा कयाना लेबाक असिगी ngaksel अमसुंग अपुनबगी ओइबा चाखोय थौरांग कयादा मरु ओइबा थौदांग लौगनी मंत्री नहाय लेबाक असिगी स्पेस स्टार्टअप इकोसिस्टम असि हेना पाक चौथोरकली अमसुंग लाकदौरिबा चही खरा असिदा स्पेस इकोनॉमी दा अचौबा अहोंबा पुरकपा ngamlagani mahakna makhata nahai research अमसुंग इनोवेशन की लमदा इंखलकलिबा महिरोइसिंग मरु ओइना नुपी मचा सिंगदा कानबा कया पीरिबा विज्ञान ज्योति न चिंगबा तुंगान तुंगान पा थौरम कया की मतंगदसु mahakna phungdokhi लोकसभा अध्यक्ष ओम बिरला लोअर हाउस की डोल की मकुक थोंबसिंगदा गणतंत्र की चटना कांगलोन अमसुंग इकाई खुमदबा ngakna चटनबगी चपचाबा मतम ओइरे हाइना अइबा चेरोल पीदुना खंगनख्रे चेरोल अदुदा अध्यक्ष ओम बिरला बैनर प्ले कार्ड अमसुंग पोस्टर सिंग सिजिनबा लोइनना सभादा MP खरना फजदबा वहाई वाता सिजिनबगी मतंगदा अकनबा वापम तमखी चेरोल अदुना हाइरिबा सिंग असिगी मतंगदा पुना होनमिनदुना येंगसिनबगी तंगाई फदबा लेरे डोल खुदिंगमकी मकोक थोंबसिंग अमसुंग सभादा पुलिबा इकाई खुमनरबा मियोइसिंगना सभा मिहुतसिंगी मरक्ता थक्सी काची अमसुंग नीति नियम ngakna चटनबसु खंगनखी ngaksil मंत्री राजनाथ सिंह हाइदी भारत की स्पेस
ꯏꯀꯣꯅꯣꯃꯤꯗ ꯑꯅꯧꯕ ꯃꯄꯥꯡꯒꯜ ꯁꯛꯇꯤ ꯍꯥꯞꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯂꯅꯥꯏꯒꯤ ꯃꯔꯛꯇ ꯑꯈꯟꯅꯕ ꯃꯔꯤ ꯊꯝꯕ ꯇꯉꯥꯏ ꯐꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏ ꯁꯔꯀꯥꯔ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡ ꯑꯃꯁꯨꯡ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯃꯈꯜ ꯀꯌꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯗꯨꯅ ꯅꯍꯥꯁꯤꯡꯗ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯃꯤ ꯇꯥꯍꯟꯅꯕ ꯂꯦꯞꯇꯅ ꯍꯣꯠꯅꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯤꯇ꯭ꯌ ꯕꯤꯔꯂꯥ ꯃꯦꯃꯣꯔꯤꯌꯦꯜ ꯄꯣꯂꯣ ꯀꯞꯀꯤ ꯐꯥꯏꯅꯦꯜ ꯃꯦꯆꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯊꯧꯔꯝꯗ ꯋꯥ ꯉꯥꯡꯕꯗ ꯃꯟꯇ꯭ꯔꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯈꯦꯂꯣ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯇꯥꯔꯒꯦꯠ ꯑꯣꯂꯤꯝꯄꯤꯛ ꯄꯣꯗꯤꯌꯝ ꯁ꯭ꯀꯤꯝꯅꯆꯤꯡꯕ ꯁꯔꯀꯥꯔꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯧꯔꯥꯡ ꯀꯌꯥꯅ ꯁ꯭ꯄꯣꯔꯠꯁ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕꯇ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯑꯅꯧꯕ ꯐꯤꯗꯥ ꯑꯃ ꯄꯤꯕ ꯉꯝꯂꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯒꯕꯔꯅꯦꯟꯁ ꯑꯦꯛ ꯑꯃꯁꯨꯡ ꯈꯦꯂꯣ ꯚꯥꯔꯠ ꯄꯣꯂꯤꯁꯤꯅꯆꯤꯡꯕ ꯑꯁꯤꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯁꯥꯟꯅꯔꯣꯏ ꯀꯌꯥꯗ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯐꯪꯍꯜꯂꯒꯅꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯃꯁꯨꯡ ꯍꯥꯏꯋꯦꯖ ꯃꯟꯇ꯭ꯔꯤ ꯅꯤꯇꯤꯟ ꯒꯗꯀꯔꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯇ꯭ꯔꯥꯐꯤꯛꯀꯤ ꯅꯤꯌꯝ ꯉꯥꯛꯅ ꯑꯃꯁꯨꯡ ꯁ꯭ꯄꯤꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯧꯅꯕ ꯈꯪꯍꯜꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯂꯝꯕꯤꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯉꯥꯛꯅ ꯆꯠꯄꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ꯫ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯅꯥꯒꯄꯨꯔꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯔꯣꯗ ꯁꯦꯐꯇꯤ ꯀꯦꯝꯄꯦꯟ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯗ ꯑꯃꯁꯨꯡ ꯇ꯭ꯔꯥꯐꯤꯛ ꯂꯥꯏꯠꯀꯤ ꯅꯤꯌꯣꯝ ꯃꯇꯤꯛ ꯆꯥꯅ ꯉꯥꯛꯇꯕꯅ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯂꯦꯞꯇꯅ ꯊꯣꯔꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯑꯈꯟꯅꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯜꯃꯦꯠ ꯎꯞꯇꯅ ꯒꯥꯔꯤ ꯊꯧꯕꯅ ꯆꯍꯤ ꯑꯃꯗ ꯃꯤꯑꯣꯏ 50,000 ꯔꯣꯝꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯈꯤ꯫ ꯃꯟꯇ꯭ꯔꯤꯅ ꯃꯈꯥ ꯇꯥꯅ ꯂꯝꯕꯤꯒꯤ ꯅꯤꯌꯣꯝ ꯉꯥꯛꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯅꯕꯁꯨ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯈꯤ꯫ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯁꯥꯝ, ꯀꯦꯔꯂꯝ, ꯄꯨꯗꯨꯆꯦꯔꯤ ꯑꯃꯁꯨꯡ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯃꯤꯈꯜ ꯇꯥꯡꯀꯛ ꯑꯃꯠꯇꯗ ꯄꯥꯡꯊꯣꯛꯀꯅꯤ ꯑꯃꯁꯨꯡ ꯅꯣꯡꯆꯨꯞ ꯕꯦꯡꯒꯣꯜꯒꯤꯅ ꯇꯥꯡꯀꯛ 2 ꯊꯣꯛꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯉꯔꯥꯡ ꯃꯤꯈꯜꯒꯤ ꯃꯇꯝ ꯂꯥꯎꯊꯣꯛꯂꯗꯨꯅ ꯆꯤꯞ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔ ꯒ꯭ꯌꯥꯅꯦꯁ ꯀꯨꯃꯥꯔꯅ ꯍꯥꯏ ꯑꯁꯥꯝ, ꯀꯦꯔꯂꯝ ꯑꯃꯁꯨꯡ ꯄꯨꯗꯨꯆꯦꯔꯤꯒꯤ ꯃꯤꯈꯜꯒꯤ ꯚꯣꯠ ꯑꯦꯄ꯭ꯔꯤꯜ 7ꯗ ꯊꯥꯗꯅꯒꯅꯤ꯫ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤꯅ ꯑꯦꯄ꯭ꯔꯤꯜ 19ꯗ, ꯅꯣꯡꯆꯨꯞ ꯕꯦꯡꯒꯣꯜꯒꯤꯅ ꯑꯦꯄ꯭ꯔꯤल 19ꯗ ꯑꯃꯁꯨꯡ 18ꯗ ꯚꯣꯠ ꯊꯥꯗꯅꯒꯅꯤ꯫ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤꯗꯃꯛ ꯍꯧꯖꯤꯛ ꯅꯥꯎꯔꯝ ꯚꯤꯛꯇꯔ ꯂꯩꯔꯦ꯫ ꯚꯤꯛꯇꯔ ꯊꯥꯒꯠꯆꯔꯤ ꯅꯣꯂꯤꯅꯤ꯫ ꯔꯥꯖ꯭ꯌ ꯑꯁꯤꯗ ꯑꯈꯥꯛ ꯑꯔꯥꯎꯕ ꯂꯣꯏꯅꯅ ꯂꯦꯟ ꯌꯥꯎꯅ ꯆꯨꯈꯤꯕ ꯅꯣꯡꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯦꯡꯕꯥꯡꯒꯤ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯈꯪꯍꯟꯈꯤꯕꯒꯤ ꯄꯥꯎꯁꯤꯡ ꯉꯁꯤ ꯐꯣꯡꯅꯔꯤꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯣꯏꯔꯤ꯫ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯁꯨꯡ ꯂꯦꯟꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯦ, ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯄꯥꯎ ꯑꯁꯤꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯦꯗꯂꯥꯏꯟꯁꯤꯡꯒ ꯂꯣꯏꯅꯅ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡ, ꯃꯅꯤꯄꯨꯔ ꯃꯦꯜ, ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯅꯤꯄꯨꯔꯤ ꯏꯗꯤꯁꯟ, ꯁꯅꯥꯂꯩꯕꯥꯛ, ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜ ꯑꯃꯁꯨꯡ ꯍꯨꯏꯌꯦꯟ ꯂꯥꯟꯄꯥꯎꯗ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯑꯁꯥꯝ, ꯋꯦꯁꯠ ꯕꯦꯡꯒꯜ, ꯀꯦꯔꯂꯥ, ꯇꯥꯃꯤꯜ ꯅꯥꯗꯨ ꯑꯃꯁꯨꯡ ꯄꯨꯗꯨꯆꯦꯔꯤꯒꯤ ꯃꯤꯈꯜꯒꯤ ꯃꯇꯝ ꯂꯥꯎꯊꯣꯛꯈ꯭ꯔꯦ, ꯃꯦ 4ꯗ ꯚꯣꯠ ꯃꯁꯤꯡ ꯊꯤꯒꯅꯤ ꯍꯥꯏꯕ ꯄꯥꯎ ꯍꯨꯏꯌꯦꯟ ꯂꯥꯟꯄꯥꯎꯒꯤ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯄꯥꯎ ꯑꯁꯤꯃꯛ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯃꯦꯜꯗꯁꯨ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯑꯁꯥꯝ ꯁꯔꯀꯥꯔꯅ ꯀꯨꯀꯤ ꯑꯃꯗꯤ ꯃꯥꯔ ꯐꯨꯔꯨꯞꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯜꯍꯧꯂꯨꯞ 4ꯒ ꯁꯥꯟꯇꯤꯒꯤ ꯋꯥꯔꯣꯜ ꯁꯍꯤ ꯇꯧꯅꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯏꯪꯂꯤꯁ ꯏꯗꯤꯁꯟꯒꯤ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯁꯅꯥꯂꯩꯕꯥꯛ ꯄꯥꯎꯆꯦꯗ ꯂꯩꯉꯥꯛꯅ ꯑꯔꯥꯟꯕ ꯇꯧꯕꯒꯤ ꯀꯦꯁꯁꯤꯡ ꯊꯦꯡꯅꯅꯕ ꯁꯦꯜ ꯇꯤꯡꯅ ꯃꯄꯥꯟꯗꯒꯤ ꯃꯤ ꯅꯦꯛꯂꯕ꯭ꯔꯥ, ꯀꯦꯁ ꯊꯦꯡꯅꯕꯗ ꯆꯠꯈꯤꯕ ꯄꯩꯁꯥ ꯃꯆꯥꯛꯁꯤꯡ ꯄꯤꯕꯤꯅꯕ RTI ꯊꯥꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ CAG ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯂꯤꯗ ꯋꯦꯁꯠꯀꯤꯗꯃꯛ ꯀꯌꯥꯔꯛ ꯂꯥꯎꯔꯒꯁꯨ ꯒꯚꯔꯟꯃꯦꯟꯠꯅ ꯊꯧꯁꯥꯗꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯍꯥꯏꯕ ꯄꯥꯎ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯂꯤ꯫ ꯁꯦꯟꯁꯁꯀꯤ ꯃꯇꯥꯡꯗ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯂꯧꯕꯒꯤ ꯀꯦꯝꯄꯦꯟ ꯍꯧꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯅꯤꯄꯨꯔꯤ ꯏꯗꯤꯁꯟꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯂꯤ꯫ ꯀꯣꯏꯔꯦꯡꯒꯩ ꯑꯦꯌꯔꯐꯤꯜꯗ ꯑꯁꯤ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠ ꯑꯣꯏꯅ ꯊꯝꯅꯕ ꯃꯤꯌꯥꯝꯅ ꯀꯣꯏꯔꯦꯡꯒꯩꯒꯤ ꯂꯝꯕꯤꯗ ꯈꯣꯡꯆꯠ ꯆꯠꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯒꯤ ꯑꯦꯡꯀꯔ ꯀꯂꯝꯗ ꯐꯣꯡꯂꯤ꯫ ꯔꯥꯖ꯭ꯌ ꯑꯁꯤꯗ ꯂꯦꯟ ꯑꯃꯁꯨꯡ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯅꯕ ꯈꯪꯍꯟꯈꯤꯕ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ ꯖꯤꯂꯥꯗ ꯂꯩꯕ ꯀꯨꯀꯤꯒꯤ ꯈꯨꯟꯖꯥꯁꯤꯡ ꯀꯥꯡꯄꯣꯛꯄꯤꯒꯤ ꯃꯐꯝꯁꯤꯡꯗ ꯍꯣꯡꯗꯣꯛꯅꯕ ꯀꯨꯀꯤꯒꯤ ꯂꯨꯞꯁꯤꯡꯅ ꯇꯛꯁꯤꯜꯂꯛꯈꯤꯕ ꯗꯤꯃꯥꯟꯁꯤꯡ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯄꯥꯎ ꯒꯥꯟꯐ꯭ꯌꯨ ꯃꯦꯜꯒꯤ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯀꯨꯀꯤ ꯂꯨꯞꯁꯤꯡꯅ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯑꯊꯤꯡꯕ ꯊꯝꯈꯤꯕꯕꯨ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯄꯥꯎ ꯇꯃꯦꯡꯂꯣꯡ ꯇꯥꯏꯝꯁꯀꯤ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯅꯣꯂꯤꯅꯤ ꯊꯥꯒꯠꯆꯔꯤ ꯚꯤꯛꯇꯔ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔ ꯕꯤꯙꯥꯟ ꯁꯚꯥꯒꯤ 3ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯉꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯤꯚꯥꯒꯁꯤꯡꯒꯤ ꯗꯤꯃꯥꯟ ꯐꯣꯔ ꯒ꯭ꯔꯥꯟꯠꯁ 8 ꯈꯟꯅꯗꯨꯅ ꯄꯥꯁ ꯇꯧꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯂꯥꯜꯍꯧꯕ ꯑꯃ ꯌꯥꯎꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯐꯒꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯇꯦꯛꯅꯣꯂꯣꯖꯤ ꯃꯟꯇ꯭ꯔꯤ ꯗꯣꯛꯇꯔ ꯖꯤꯇꯦꯟꯗ꯭ꯔ ꯁꯤꯡꯅ ꯍꯥꯏꯔꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯕꯤꯒ꯭ꯌꯥꯟꯒꯤ ꯄꯣꯠꯂꯝꯁꯤꯡꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫